ngasi ayuk pung manga kharai helak pada Lilong Police Station konba Waithau Sangom Sangda National Highway 102 gi kha thangma maikeida truck khampham amada masak khangdaba khangdriba asiba hakchang amata aduna leiramle nupa adugi makokta sokpagi mafam leirammi kapthokraba 9mm caliber maru ama manakta taramba thengnaki haire Mobile Forensic Science Laboratory ki team ama mafam adu lagtuna thijin humjin ke Lilong Police Station की टीम अमना असीबा हक्चांग अदु मफम अदुदगी लौखटलगा जेनिम्स की मोक्ता मसक खंगदोकनबा अमदे मेडिको लीगल प्रोसेस सिंग लौखटनबा थमख्रे हाइरे Lilong Police Station na IPC section 303 की 2 की मखादा FIR number 324 2024 अमसोंग 25 1C Arms Act पांदुना केस अमा लौखटुना थिजिनबा होख्रे हाइरे ngasi ayuk pung manga makhairum taba matamda Bisnupur district ki manung chanba Loktak Police Station na konba Sadhu Nepali Basti ki khathangba Laimanai Road amasung Khuzai Rog Nala gi marakta combined force ki kangbu amna thi humbagi operation chathabada yamlaba nongmai maru amadi bom na chingba khusu khulai kaya phagat pangamkhre police tagi phangba paw amana hai akaknaba paw ama phangbadagi Bisnupur district police commando 5-6 Regiment amasung C29 SSBI gi apunba team singna SP Bisnupur gi mireng makhada mafam adu question na thamlaga thi humbagi operation chathake operation aduda Sadhu Nepali gi khathangba chingkhong dagi carbine ama magazine yawba MK2 stand ama anti riot nongmai ama local made .3 not 3 rifle ama country made 9mm pistol ama tear gas smoke cell tarok Grenade tube launching ahum hand grenade tara humdoi China na saba hand grenade ama 5.56 mm gi maru taramathoi 7.62 mm gi cartridge ahum grenade langbada singnaba ring manga amasong bullet proof jacket ama fagat ki haide thi humbagi operation adu ayupung mapan makhaida loisin ke Loktak Police Station na fagalaba khusu khulai sing adu mari lenena case ama lokale haide Amarom the security force sing ching amadi tampaki chingnaba mafam singda thibu humbagi thabak cha thabada khuchu khulai kaya amade mayai ka ba chinjak sing phagat pa leptre Imphal East district ki manung chanba champhai village ta chathakiba thi humbagi operation amada local made pistol ama local made .22 revolver ama pompi ama tube launching ama mortar shell ani smoke hand grenade ani number 75 MK2 gi detonator ahom ahangba tokning kuntra mathoi SLR gi ahangma magazine ani 38 mm gi rubber bullet ani 12 bore cartridge tarari thoi walkie talkie set ama loinana bullet proof plate ahum phangmangam khre Churachampur district ki E Bungjang village ta chathakiba operation amada 51 mm mortar ama country made single barrel taramathoi magazine ga konena .22 gi country made pistol ama magazine ga loinana .32 gi country made pistol ama kape yariba 51 mm gi mortar maru taruk amade 9 mm pistol gi maru taramathoi phagat ke Amarom the security force in a loan thingraba lalhulup KYKL gi active kadar ama Thawbal district ki Wangkhem gi mafam amadagi khulai ga konena fare haire Pharba mioi adudi Karam Subhas Singh chahi nifu marini haire Mangondagi magazine ga konena 9mm ki pistol amaga loinena kapi yariba maru manga ga konena phagat ke Manipur police ki team amana sungarang Thawbal district ke Lilong Chingkham dagi Moijing Mayum Rafiq Khan Elias Apikcha chahi kuntra mapan kauba mioi ama brown sugar gram chamnga nifu nipan ga konena fare